Lakhipuronline puthokjaba January gi tang 19 nongmaijing numit ki Khomjinba Pao tabirase ahanbada maroi Pao Agartalada asangbam miniketan gi punsi amadi thabak haiba hiramda naina thorom pangthokre Prime Minister Narendra Modi na Supreme Court ki Diamond Jubilee celebration ngasi haudokani Pradhanmantri Narendra Modi gi parikha pe charcha gi thorom hayeng January gi 19 New Delhi gi Pragati Maidan da pangthoklagani Rajya asigi dimasana khundaba kunsingda pangthoknakibagum Kasar jila dasu busu dima gi thorom pangthokre amasung Youth Blooming Club Konthagram kasana chatharakiba sanabagi thorom loisinkhre Haujik mapungoi Pao tabirase Sahitya Academy Kolkata Regional na Tripura gi Manipuri Literary and Cultural Forum ga kusamna duna Life and Works of Asangma Miniketan Singa haiba hiramda naina tharomama ngarang January gi tang 18 Agartala Nazrul Kala Khetra gi Academy Hall da pangthokre thoromadu Academy gi Manipuri Board ki convener Rajan Toijambana introduction pikhi Kabi Asangma Miniketan gi maphamda haikal lekat tamlaba matung Academic Assistant Editor Khetrabasi Nayakna welcome address pikhi Board Member Khoisnam Birolana keynote address aduga Secretary Khoisnam Mongolna thagatwahi pikhi thoromadu Kabi N Niranjan Dattana mayai tangbalda aduga Dr. Rajkumari Musuksana Devi Dr. Huirem Bharati amasung N Pranoy Singhana Kabi Miniketan gi maramda tongan ba paper pathokhi aroibada Kabi Miniketan ga thengna hoba Tripura gi Kabi Wangkhem Birbongol su wangangkhe ngasi January gi tang 19 Academy na forum amasung marup pauche ga kusamnaduna symposium amasung media and literature haiba hiramda tongan na naina thorom ani pangthokani haina Agartala dagi phangba paw sina hairi Pradhanmantri Narendra Modi na ngasi numiyung bapung 12 taba matamda Supreme Court ki auditorium da Bharat ki Supreme Court ki Diamond Jubilee celebration haudokani Supreme Court ki 63 suba chahi haudokladuna Pradhanmantri na technology ki khongthang ama oina Digital Supreme Court Report Digital Court 2.0 amasung Supreme Court ki anuba website amasung ngasi launch tawgani Digital Supreme Court Report asina Supreme Court ki wayal singbu lepak miyam da phangalagani ing kumja lising amaga chamapan yankhai dagi hauduna case lising 53 hena Supreme Court ki digital format ta phangalagani Digital Court 2.0 asina e-court project ki makhada khwai dagi anuba khongthang oina District Court ki judge singda electronic format ta record sing phangangani wangang liba singbu text ta real time da handokna naba artificial intelligence AI sizinabagi thawongsu masigi manung changani hairi Pradhanmantri na English amasung Hindi lon da phangada Supreme Court ki anobo website amasung asi hangdokani Mahiroi singi porikha ga mari leinaba wari watai sanabagi thorom Pradhanmantri Narendra Modi gi porikha pe charcha 8 sube edition hayeng January gi tang 19 da New Delhi gi Pragati Maidan da pangthoklagani thorom asida handak saruk yanabagi damak Mahiroi oja amadi mama mapa crore 2.63 Ming Chanchin Kre Hairi Panbajai Lising Anika Kunithoi gi Chahida Thoromasida registration tawbagi masing suknatagi lising kunithoi oiram kibani interaction program asida Mahiroi Singh Oja Singh Chaurakna Miyoi lising ahum romna Prime Minister Narendra Modi ga wari sanagani lising anika 19 dagi hauduna parikha thariba singda parikha gi langtaknaba akiba potlum kayabu thauna pinanaba pangthorakliba thoromasi handaki asina tare laksubani Kangan Jabama Borkhalpar Kuchudorom Kasarda Chahi Khudingi Oina Pangthoktuna Lakpagum Sri Sri Vaishno Mata gi Chahi gi Irat Thongni Thorom Kumsi Chahi gi Oina Lakliba February gi tang ani Irai Numita Pangthoklagani Sri Sri Vaishno Mata gi Mandir da Pangthokadaba Irat Thongni ba asida Lamdamasigi Brahman Vaishnav Ahalaman Ima Indol Iche Ichen Khwai ki Bigna Thawal Phangbiranaba Leinana Puja Hoba Ayuki Pung 3 makhai Imagi Jaikana ayuki pung 9 makhaida amadi ayuk pung 13 makhaida prasadi phangbiranaba nolukchari ba angom Dilip Kumar Singha Borkhalpar Kasar
Kasar Silchar Tarapurda Leriba Sri Sri Gobind Mandir and Community Development Society asigi mandopta ngarang thangjanimita society asigi president na mipuma poiduna pangthokiba tharom amada handakta lauthokiba lisingani kunithoi da pangthokiba APSC exam da mai paktuna SCS ki rank nipunithoi da mai paklakraba M Bikramjit Khumanchabu haraute am nokre toromasi da lubasigi chief advisor KN Chan secretary RK Gopal Sana amsugi chief advisor S Komlakanta advisor S Subhankar Singha president Dhananjoy Singha joint secretary Y Jayantana Chingba miyoi singna saruk jaki haina society asigi president Dhananjoy Singha gi cherol da phongdoragli Raja asigi dimasana khundaba kun singda pangthokna kebagum Kasar jila gi khungang chamaga kun mathoi dasu busu dima gi thorom pangthokre Kasar jila gi borkhola gi manung chanba Marawa Sera dimasa khungangda busu dima gi silver jubilee thorom numinini chupna pangthokre dimasa singi lauro kumai amo oiriba busu dima thorom asi raja asigi lengakta mapung phaba suti pibina bataksinkhre hiramasi gi matangda Kasar dimasa sahitya sabha gi president Omol Kumar Barmanna thoronga mari leinana wapum kya phungdoke আজকে 27 জানুয়ারি আমাদের ডিমাসা জাতির একটা উৎসব মুখর দিন আজকের দিনে কাছাড় ডিমা হাসাও কার্বি আংলং নোয়াগাঁও সমস্ত পৃথিবীতে যেখানে ডিমাচারা আছেন ওনারা সবাই আজকের দিনটি বুসু ডিমা উৎসবে পালন করা হয় এই বুসু ডিমা উৎসবে মূল মাহাত্ম্য হচ্ছে আমরা ডিমাসা জাতিরা কৃষিভিত্তিক মানুষ আমরা সারা বছর কৃষিকাজ করার পর এই যে অবসর সময়ে আমরা এই উৎসবটি পালন করে থাকি পূর্বে এই উৎসবটি কয়েকদিন যাবত ছিল কিন্তু বর্তমানে এই উৎসবটিকে 27 জানুয়ারি ফিক্স করা হয়েছে এবং সরকার এই দিনটিকে রেস্ট্রিক্টেড হলিডে হিসেবে ডিমাসাদের জন্য দেওয়া হয়েছে রেস্ট্রিক্টেড হলিডে আমাদের দাবি প্রথম থেকে দাবি চলে আসছে এখনও দাবি করছি যে এই আজকের দিনটিকে যাতে আসামের যে হলিডে লিস্ট আছে এই হলিডে লিস্টে ডিমাসাদের বুসু ডিমা উৎসব বলে এই হলিডে লিস্টটি দেওয়া হয় সেটা আমরা সরকারের কাছে আহ্বান করছি Youth Blooming Club Konthagram Kasarna Humutra Manga Suba Republic Day ki thorong mari lenana numit ini chupna Konthagram da chathakiba sana khona bagi thorom ngarang luisin khre mana mathum su jen thokre luisin bagi thorom da Ahmed Hussein President Youth Blooming Club Ipu Mainul Chaudhuri ex-army captain Roxan Ali former president YBC Samsuruddin retired teacher Nizamuddin founder member YBC Maulavi Tahir Ali Imam Konthagram Masjid amadi Haji Salau president Konthagram School Committee na mathangsina mipam mapo amasung ikai khamnajaba mitung singoina taista phamki lamjel jetum lengbi Thauri Chingbi, Chafu Thogaibi, football, volleyball, kabaddi na chingba masana kaya da hendana ki punna sanaroi changmarom na sports media sida sarukya ki haire Okay. Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakjang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng jari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435 070 286. Aiming
농시하고 거기 마마이 굿제 오부소에서 당근도 그걸도 넘는데 마폼씨가 안에 수나라고 되기 나시지 당근도 넘네 আমার নাম সুশান্ত বণিক বাসা শিলচর আঙ্গেরখারি আমার স্পন্ডাইলাইটিসের প্রবলেম ফ্যাটি লিভার আছে আরও অন্যান্য সমস্যা আছে বিগত 3 দিন থেকে আমি স্যারের এখানে ট্রিটমেন্টে আইতেছি আমার পরে অনেক মানে পার্থক্য অনেক আরাম পাইছি আমি ট্রিটমেন্টটা আগে তো এরকম পাইছি না তো স্যারে একদিন অ্যাড দিছিল অ্যাড দেখে আমি তার লগে যোগাযোগ করছি এখানে ভালো তার সিস্টেম ব্যবস্থা আছে আর ট্রিটমেন্টটা যেটা মানে পার্মানেন্ট কিওর হওয়ার এটা ন্যাচারোপ্যাথি ট্রিটমেন্ট ভালো ট্রিটমেন্ট এটা আমি আরাম পাইছি Aroibeda maruiba pau amukhana Agartalada asangbam miniketangi punsi amadi thabak haiba hiramda naina thorom pangthokre Prime Minister Narendra Modi na Supreme Court ki Diamond Jubilee celebration ngasi haudokani Pradhan Mantri Narendra Modi gi parikha pe charcha gi thorom hayeng January gi 18 New Delhi gi Pragati Maidan da pangthoklagani Rajya asigi dimasana khundaba khunsingda pangthoknakibagum Kasar jila dasu busu dima gi thorom pangthokre amasung Youth Blooming Club Konthagram kasarna chatharakiba sanabagi thorom loisinkhre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare